Home Minister koi Oza Govindas na thambir statement duni lo thugai basing chapchana thengnana ba counter insurgency force thunglaragani micham miyam gi yenglaga total shutdown handokna ba appeal tawkhre haidana ojana kalam rom da hoi khoi gi masi counter insurgency gi force thunglaragani haisi thunglaragadi yam phai makoina thunglaraganda chapchaba makoi gi tawam thokpa chapchaba action si chapchana ID tabak oin on thok pirak padi yam phagadra na khale domakpu masibo wakoina hek ubada yeng bada khang bada khogi whatever lairiba tabak thoram sing je manipur hek yauraga di loimak taiwan na bagi pot amase khoi dumak oi tabak oina ID implement tawrani hairani haidana ai boina de dum thoga su action plan oina di on thorak pasi u he udaba adugi mathakta mo khogi micham gi yenglaga total shutdown handokna ba appeal tawkhra ji Oza Kiran koi laiba khogi total shutdown numit mangani tawba sina koi chapchana miyamna pamliba haidi justice miyamna pamliba outcome haitare masi chapchana hangadra aduga miyam si su tainabam lengak ta phaneam tainaraga su protest phaneam chatlaga su agitation phaneam tawraga su chapchana lengak ki lobam thokpa responsibility si dinga si bok lorak trabanina tongan ba strategy ne ba yengi se yengba budi adumak oiba targa su numit mangani total shutdown tawba habisi sura khoi ai hojik lakpada su dum machi henjang yon ba khotpa dum thengnai adagi hingdaba yadamnina nomogi suraga tanbadadi adumak awaba chaithing sidi yamdi phangba adumak na makhoi si leibak nungside habasu hek yadaba adumak pu numit mangani total shutdown tawbusigi outcome miyamna pamliba pandam si Oza Kiran phangani haibagi asa se leibra kamai tawi kitang at least khara doisu kari point of view kamai thambini taseng harga di aikoi government da koi tongan ba education mayam ama public sing chathar report sina koi gi demand khudimak ki loinamak mahi phangani hai wafam nate adu government da aikoi na taseng harga di civil society organization activists mayam ama aduga taseng mara ba any lady ba CSOs organization lady mayam tori report sidi they are just a watchdog of the society aikoi gi sidai koi society thoiba amor akai mayam sing se sibuk mit na kong obiyo na government da pressure tawna bagi mechanism amagi manung part ama oina summa mayam ji tawne lawi masi gi sinai koi hingde ya dabni na koi na an angry man is a hungry man empty stomach or gadi madu loina mai tawi harak pani na hingdaba ya dabni na ai si ba changba ani gi langdai marak tu da aina ta sengna lewa ki oba afa thapok mayam ama tawninga ga su tawna ba lei tar ga su madu chana thakna ba watan leiba kangu da di masi protest na tawge tham tawi chahim tawge daga even flight tawma pa na matam kholai thoge leiba mi su yaw da na te ba adu bu suro no ma ga chaba mapan da di am phajaba manung da di am hora ba leiba lam tam ma economically am china backward or soil state ama oil avenina ekoi ta sengna haragadi lamdam se yam tatina manung da ware habidani masigi ware ba posi kaino da ekoi praja ekoi gi su asoiba mayam lei tabnate aruga sasan tawbirbu kangu gi weakness mayam ama ta sengna haragadi total constitutional administrative failure oil avenina elected singi magi first and foremost duty kaino kau thorokpa then makoi gi moral responsibility sab san longna rakta pot mayam dunani aruga swai se ekoi na awai kum tawno bi matam di natraga su ekoi na protesters sing dugi aduga ekoi na demand sing adu makoi na pami ba sing dugi against ngasi pocha yoli ba phami ba singduna tawre haina hawusu landu gi ne magi munu mana puram ba yai natraga magi masa matom de hingam ba yai but hingna ba gi lan famda lan thengna da war ba pot mayam sigi pot sine ba ngasi de koi gi sungba protest natraga sumba kind of agitation movement mayam sina masi merit tegi majaw gi horka doi pot se koi wa ba ne hela ga di mi ji siba ki rekti ha ba pot la akanda masi gi pot si la kani aduna koi shwaida nahan koi na mamang da koi yamna nungsiba kano amaka statement amaka koi gi social media platform da aina thengnagi sanathongi editor obiba hujisu obiba obidaro khangdreko mahindra konjam manindra konjam haiba mai mindu charakpa aining jeng de tamudu khangni khangna jaraga suko mana amaka khai ikoi hingba yaba hinga aba sai humdra gi mathakta leirba ikoi mi chamri chamnga dang punjalaga lakadru future generation gi damota lan thengna mathau tabra aina swais da aina omar muktar gi wari du ningjang eba ta sengna ma si quran gi ozani imram ni livian teachers ni aruga ma si islamic scholar ni ko adu mana ta sena gorilla kaino gi damakta magi litoroga magi ngasagi Italian colonization gi against mana lan home matamda lion of the desert kind of maming phangba even cinema bo phonga tawgi bidne ba magi executive gi 1931 da far kan yam thuna hai dare ko ego magi 16 September 1931 da faraga na de kaino da 11 September 1931 da faraga 16 September 1931 adum hengtin de heart ki ko magi motto da we do not surrender
we win or die and a pot on Lab. Manipur the Masiki, Omar Mukhtargi, Poche, Nasi Quinning Tok Tai, Angataki Wanatana, Adu Mana, 1852 to 1931 bo, Hingambanu Panico. Armagi Pyramid Messias, Mana, the motto the Yaurisi. We do not surrender, we win or die, having a pot and a Manipur Miamzo, Omar Muktagi, Maktugi, Kulai Pagalan, Hoxi, Iwanate, Adu Magi, Adugi Potama, Nasi Queen and Si Uyeba. Adana Sigi put my arm singing a Si Quenakarigi, Livian Independensky, the Makta, Magi Yamna, Mutnaidraba, Sanagi, Mayakalina, Yegalehova, Muti Saraka Tamamanupama, City Adumba, Karino, Haikana Mana, 1911, Magi Italian invention Mayamdugi, Port to the Magi, Kamang Maktabu de Hataramana, Arm Pyrakanda, Magi, Warden Masamasa Sengalanga, Italian army sing Kanaba Toki Potonga City Marsi, Yamna freedom fighter Makoy, Yamna true revolutionaries, Aruga Magi ideologies, principle Gangas for me when Umar Muktazan, Sikon Uriba. Sumo what credit Konahan Mahindra Consum, Manindra, Mahindra, I mean, can I go? Manindra Consum, Manasanatongi, it does not Tambira, Wafungase,